ngasi numidang wairang phongkhiba tongan tonganba Manipuri sifongsingbigi maruoiba pausing khongatcharaga Manipur top channel gi mekedigi mayamda share tawjagi ahanbada maruoiba paw moina leibak sigoiba COVID-19 update mayamda pizage hawkhiba pung kun gi marida COVID case lakh 3,10,3 thengnare miyoi 2,200 lekhidre leiba asida COVID-19 naba masing noma gi hengalakuna alarming oibigi phibam lakle hawkiba pung kun ga mari da miyoi la ahum ga 10,3 COVID case thengnaduna positive oire hairiba pungpham asimakta da miyoi 2,200 lekhidre active case na lakh kun ga nithoi ga 10,000 ne apunba COVID case na crore amaga lakh 80 hele nabdagi pharakpa masing na crore amaga lakh 9 yaure hain agency ki paun haidi amaromda haujuk phawbda leba asida COVID vaccine dose lakh 10,000 kapthokre hain spawsina haidi amasung recovery rate khangta taraktuna 84.45 ta leire masi hanadi 89 da leirurabani hain spawsina makhatari magasa tharakpoina Manipur goba maroiba pawkhra mem taminasi ahanbada maruoiba pawa moina miyoi kundagi hena punba yade haidinga serakta wai irabot email oina wasak lobigi harawba phungdokpada miyoi sahumrom hena sakbijakre haujuk Manipur khongjel yang sanduragdiba COVID-19 gi laisat asigi oiragdiba phibam yenglaga Manipur Epidemic Diseases Enforcement of COVID-19 Guidelines MMN Regulation 2021 sanaduna aranma torokpa miyoi singda hanadagi hena fine sauna logadabani haina lauthokibagi matung sanna imung manung singda luhong kaihong mamadi atai thoram sing ayambada miyoi kundagi hena punba yaroi habigi athingba thambaga loinana athingba si thugaiba tarabadi rupa 10,000 gi senpham penalty oina logani haina lauthokrabasu athingba sigi mayokta phongna thabak tawba yarakli athingba si thugaiduna thabak tawbagi manung sana High Court of Manipur gi order amagi matung ina wangkai assembly constituency gi MLA oina wasak launaba khangalakhraba hanagi minister Yumkham Irabot pu Manipur Legislative Assembly gi speaker YKM sana wasak lokhi Yumkham Irabot pu MLA oina wasak lauraba matungda haraute amba phungdok pu oina ngarang numidang MLA gi mayumda miyoi kya tinduna haraute amba phungdokki hari haraute amba phungdokpa sigi manungsana MLA Yumkham Irabot ki mayumda ngarang numidang wangkhai kendra gi tungan ba miyoi sahum hena asoba ushop ama pangthoktuna pija pithak tokhi masida miyamna angakpa phungdok libadi miyoi kundagi hena tinduna thabak thoram pangthokpa yaroi athingba si thugaiduna thabak tawrabadi lupa 10,000 fine logani haina lauthokraba lawmaker oigadoriba MLA amagi mayumda asauba usop ama pangthoktuna miyoi sahum hena saksabigi thabak satakibaduda sarkar gi mari lenaba authority na karigumba miyang amata sangkhitaba se angakpa poknari Raja section kayadagi press ta phongdorapagi matung inadi COVID-19 gi SOP thugaiduna sakti leiba angam athau singna thabak tawba matamdari sarkar gi mari lenaba authority na tuminna laisilibisi karigino haibisini asumna mafam amata da miyoi sahum hena tinduna saba thakpagi thabak pangthokpa haibisi COVID-19 gi SOP phongna thugaibani loinana tamthiraba laisat asi sandoknabagi lambi phatpo oiroidra haina sohonglakli pauksi asina phangwa pawgi matung inadi ngarang Yumkham Irabot pu MLA oina wasak lobagi nungaiba phungdokpagi saksa haijanabagi thoram pangthoklaba matungda thabal sungbagi thoramsa amuk pangthokani torakpadagi MLA masamangna thingduna adugumba thabak tawu yaroi haiduna songhankhidre haibasu tari hena pausina makhatari makasa tharakpoina topa pawama namu COVID-19 laisat manungda state asigi health minister tongana thamdabase lebak thibani ke kanba Malem gi oina khwaidagi tamthiraba laina laisat ama oidiba COVID-19 gi saitheng miyamna phanglingai manung asida aikhoi gi state asigi oina health minister gi pham lauthokhraba adu tonganba minister ama haptana thamlibasi Manipur miyam gi oina di khwaidagi lebak thibani haina lamsang kendra da lakadoriba assembly election da mirep ama oina songthokadoriba hauji LJP Manipur State Unit ki General Secretary Kundrakpam kanba maitaina phongdorakre wafam asing asi lamsang kendra gi manungsana leiriba tharoism tawkhong aphaiba madi lamsang thong manungna singbada leiriba na tabagi sakti walaba miyoi singda hearing aids khudol tambagi khongsat amada ke kanwana phungdokhibani mangna makhata na phungdokhibadi Manipur gi chief minister N Birena miyam gi yai phanaba paikhaliba thabak thoram singda morally support awi adubo malem pumbana mayoknariba khwaidigi kinariba laina laisa COVID-19 gi askluraba tanja sida khwaidigi maruoiba health minister gi phamasi atopa MLA amatada sinnadana chief minister na paisinduna thambasina miyam gi health sector gi marakta asauba lapnaba mari ama laknabagi lambi semba
ओइना थोकनी हौजे हौजे असुक लुरब तंजा असिदा तोंगान बे हेल्थ मिनिस्टर लेतब स्टेट अमा हाइबदो थौहन बिगनो चीफ मिनिस्टर ने स्टेट असिगी अतै हिरम कयादसु माइ पुनबा येंसिनबदे हेन खुदोंग सानबा मदि मियाम गी याइफनबगी दमक खनबिदुना अथुबद स्टेट असिगी तोंगान बे हेल्थ मिनिस्टर अमा थंबियो हाइदि माना मखाताना फोंदोखिबदि स्टेट असि कल्चरल हेरिटेज क्या लेबिगी सौथोकसरिबनि लमदम सिगी आर्ट एंड कल्चर की फजरब मसक सिंग असि मलेम की म्याम सकन सोनरिबने असिगुम कल्चर द थाक वांगलब क्या सिबु हेन मसक थोननबा होनबदसु कल्चर की ओइब मिनिस्टर की तंगाय फदब लै अथुबद आर्ट एंड कल्चर की मिनिस्टर थंबियु सरकार अमद ख्वाइदगी मरु ओइब हेल्थ मिनिस्टर अमदी कल्चरल मिनिस्टर तोंगाना थमदब हाइबसि लैंगा कमियाम की मरक्ता असौब मुकनब लाकनबगी बाटोन तौबो ओइना थोकनी मरम असिना मणिपुर म्याम की सेंटिमेंट खंगना मरुएब मिनिस्टर अनि एसी अथुबदा हापसिन बियो हाइरेनसु पाउसना मखातारी मखासा थरकपोइना तोप मरुएब पाव मनम एमयू की ऑफलाइन क्लास तौररोय हॉस्टेल सु थिंजिनख्रे लमदम असिदसु कोविड-19 की सेकेंड वेव कनखलकपना मरम ओइदुना मियोय क्या पॉजिटिव ओइबगी सांगों खलगली असिगुंबा किनिंगाय ओइरब फिबम असि लाकपदगी मणिपुर यूनिवर्सिटी की हानगुम पांगथोलंबा ऑफलाइन क्लासिंग तौररोय हाइन मणिपुर यूनिवर्सिटी कंचीपुर की रजिस्ट्रेशन प्रोफेसर W चंद्रबाबू ऑर्डर अमा थोखरे ngasi thokiba order aduda hairibadi ngarang then head of department amadi directors of the center ga oirakliba phibam asigi matana kupna khanaki maduda university asigi offline classing asi anoba order ama thoktriba phawba tawduna ba warep lawrakpani adubo offline class tawdura sunga sidagi mairoi sing online class tawnaba wafam mayek sengna yauri अमरमदा मणिपुर यूनिवर्सिटी की रजिस्टर असिना थोकिबा अतोप ऑर्डर अमदा मणिपुर यूनिवर्सिटी की लैरिबा हॉस्टेल सिंग कोविड-19 की सेकेंड वेव न मरम ओइदुना थिंजिनख्रे हॉस्टेल सिंग द लैरंबा माहिरोइ सिंगसु मयु मयुम दा हनख्रे हाइनसु पाउसना पल्ली अतोप पाव मनमु थागी तोलोप सांग नाइना फंगनबियु कमिटी PWD द थबक तौजरिबा MR वर्कसर्स अमसुम कैजुअल कमर्सरी सिंगी पंदुना लेहौरी था क्या की खुसुमन तोलोप अथुब मतमदा पिथोक पिनब मरी लेनब सिंगी पुनिंग सिंगसिलाकले दी जॉइंट कोऑर्डिनेटिंग कमिटी की ऑफ PWD मणिपुर की जनरल सेक्रेटरी ने थदरप सिरुल असिदा लाइबक थीबदी कर्मचारी सिंगी खुसुमन फाव पिथोक ngamdana लैरिंगै सेर असिदा रिटेट तौखरब मियोय क्या डिपार्टमेंट असिदा खुसुमन पिदुना फोन सिजिनरिबसि खुदक्तगी लेपिनब अपील तौजरी हिरम सिगी मतंगदा JCC ना लौखिबा एग्जीक्यूटिव कमिटी की वरेप अनेगी मतुंगिना हौजिक थबक एंगेज तौरिबा मियोयसिंग असि थामगी मनुंग लौथोक्तब तारबदि ममिंग पंदुना स्ट्राइक एजिटेशन सथनब सेम सारगनी PWG कर्मचारी सिंग असि नुंगजु नुंसा खाक्तना लमदम असि चखोट लंबीदा मरु मयांग टेकलबा ओइबना थबक्तगी पोथारमदाय मतम असिदा अतोनबिगी मसागी मियंग डिपार्टमेंट असिना यंगबिरिबसि मीनसु यारोइदब लाइनसु तौरोइ अमनी हाइना लौरोइदबगी मरम लैते अथुबा मतमगी मनुंगदा खुसुमन पिथोक पितब तारबदी मखल मखा क्यागी खुंजंग संगसिलगनी हाइना सुपल्ली लोसिलपोइना तोपा पाव खरा नमो पंचायत परिषदना ngasisu मफम क्यादा लंबी थिंगबगी खोंजंग संगसिनखि मणिपुर की स्टेट पंचायत परिषदना मखोगी तरागा मंगा सुब फाइनेंस की फंड थादो MGNREGA की फंड थादोपियु जॉब कार्ड होल्डर्स की खुसुमन पिथोपियु हाइदुना डिमांड तौदुना पुंग निफुनिपान की बन चथरखिबदो ngasisu तोंगान तोंगान मफम सिंगदा बन सौगटपसिंगना लंबी थिंगदुना खोंजंग संगसिनखि अयु अंगनबदगी हौना तोंगान तोंगान मफम सिंग इम्फाल ईस्ट की युमनाम पाटलौ सवोंबोंग पुखाउना सिंगबसिंगदा लंबी थिंगखि लंगथबाल MU गेट न सिंगबदा बन सौगटपसिंगना लंबी थिंगखि सगोल बन लुक्राम मसिंदसु लंबी मयाइदसु उवा फैजिंदुना असत अवोक्सिंग थिंगखि तिदिम लंबी थिंगबगी खोंजंग सतखि थबालसु थबाल डिस्ट्रिक्ट की परिषदना हाईवे 102 थिंगबा यावना मियामगी ओइबा खोंगसे सतखि बिष्णुपुर डिस्ट्रिक्ट की मफम कयादा लंबी थिंगबगी खोंजंग संगसिनबदा पुलिस का साउना मुनखि बन सौगटपसिंगना साइकोट PIC दा कोविड-19 की वैक्सीन कापनबा नर्स अमना गाड़ी लापद गाड़ी थुगाइबदगी वैक्सीन सिंग मांग ताख्रे नर्स अदु DO की पास यावना मथौ पांगथोक लापद थौदो अदु थोखिबनी हाइनसु पाउसना पल्ली अतोप पाव अमना तोंगान तोंगान लंबी की खुदोंग थीब थौदोक्ता अमा सिरे अमा सोक्ले ngasi ayu pung 12 minute nifurom tabada Lilong पुलिस की मनुंग सनबा Lilong थाराव रोक्ता आर्मी की गाड़ी ना
Entok 120 two-wheeler amada thomada gari adu thorakpa miyoy ama khudakta mafam adumakta sire laikhidraba adu maming matha khangma ngamdri sei taraga mangadagi taraga turuk lomgi rengni asiba haksang pulisna lakhalaga postmortem widamak jenims ki mokta thamkhre amaramda ngasi nungtil tidim lambigi Sega Road Konjeng Hazari lekaida A Star Car MN01 X8273 na Kinetic Honda MN01D1392 na mamang na thumjinbadagi Kinetic thorakpa ingudam sarasay yangkhaiga mga irom pukri mapanda leiba asiga punna lakminaba nupa masa ama sokle haina spouse na makhatana phungdorakli loisilakpoina tentak na mayamda paw katang share tawjaramge kabru lepham len gi laisang saba horagani tabada nungaiba phawi laisang sabada lupa lakh amagi senpham tengbang lagani Joy Kisan Hauzu Manipur gi lengak sasan tawriba sarkar sina kabru laifam lenda kanduna laisang saba horagani tabda nungai phawi loinana kabru laifam len gi laisang sanana gi damak sel gi tengbang one lupa lakh ama khusinaragani haina thangmaiban kendra gi congress ki MLA KH Joy Kisana ngasi paumi singda phongdokhre